ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯇꯥꯛꯌꯦꯜꯗꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ITIꯗꯅꯦ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯥꯔꯇꯤ ꯃꯌꯥꯝ ꯖꯨꯔꯦꯜ ꯑꯗꯨꯒ ꯕꯥꯏꯅ ꯁꯨꯔꯦꯁ ꯕꯥꯏꯅ ꯁꯨꯔꯦꯁ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯍꯥꯟꯅ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯤꯅꯤꯀꯣ ꯃꯌꯥꯝ ꯌꯦꯡꯉꯤꯁꯤ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯩꯅ ꯌꯦꯡꯉꯤꯅꯦꯕ ꯑꯗꯨ ꯌꯦꯡꯉꯤꯁꯤꯗ ꯑꯩꯅ ꯇꯧꯕ ꯎꯔꯝꯈꯤꯔꯣꯏ ꯇꯧꯔꯛꯇꯣꯏꯁꯦ ꯀꯩꯅꯣꯁꯨ ꯈꯪꯗ꯭ꯔꯤꯕ ꯃꯣꯏ ꯀꯩꯝ ꯈꯪꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒ ꯇꯧꯗꯣꯏꯁꯦ ꯀꯩꯝ ꯅꯠꯇꯦꯕ ꯃꯦꯖꯤꯛ ꯑꯃ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨ ꯃꯦꯖꯤꯛꯁꯦ ꯇꯧꯔꯒ ꯑꯃꯨꯛ ꯇꯥꯛꯊꯣꯛꯇꯣꯏꯅꯦꯕ ꯌꯥꯔꯦꯅ ꯇꯧꯔꯛꯇꯣꯏꯁꯤꯗꯤ ꯈꯪꯉꯦ ꯑꯗꯣ ꯀꯩ ꯇꯧꯔꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯤꯕ ꯑꯗꯨ ꯀꯩꯅ ꯇꯧꯔꯛꯇꯣꯏꯅꯦꯁꯦ ꯁꯤꯗꯁꯨ ꯇꯦꯕꯜ ꯑꯃ ꯂꯩꯔꯦ ꯇꯦꯕꯜꯁꯦ ꯁ꯭ꯇꯦꯟ ꯌꯥꯎꯗꯦ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯇꯧꯗꯣꯏꯁꯦ ꯀꯥꯔꯅ ꯇꯧꯗꯣꯏꯅꯦꯀꯣ ꯑꯍꯥꯟꯕꯗ ꯃꯦꯖꯤꯛꯁꯦ ꯇꯧꯔꯅꯤ ꯃꯦꯖꯤꯛꯁꯦ ꯇꯧꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯀꯩ ꯍꯥꯏꯔꯛꯇꯣꯏꯅꯣ ꯉꯁꯤ ꯇꯤꯆꯔꯁ ꯗꯦ ꯑꯣꯏꯕꯒꯤꯀꯣ ꯇꯤꯆꯔꯁ ꯗꯦ ꯑꯣꯏꯕꯒꯤ ꯁ꯭ꯄꯤꯁꯦꯜꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯀꯥꯔꯗ ꯁꯤꯖꯤꯟꯅ ꯇꯧꯗꯣꯏꯅꯦꯀꯣ ꯑꯗꯨꯒ ꯇꯧꯔꯁꯤ ꯑꯗꯨꯒ ꯀꯣꯟ ꯇꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯁꯤꯗ ꯀꯥꯔꯗ ꯑꯃ ꯂꯧꯔꯅꯤꯕꯀꯣ ꯀꯥꯔꯗꯁꯦ ꯂꯧꯔꯅꯤ ꯑꯗꯨ ꯎꯠꯂꯔꯣꯏꯕ ꯀꯅꯥꯝꯇꯗꯀꯣ ꯎꯠꯇꯕꯤꯗ ꯁꯤ ꯄꯤꯈꯥꯎꯁꯤꯀꯣ ꯁꯤ ꯄꯤꯈꯥꯎꯁꯦ ꯁꯤꯗ ꯍꯥꯞꯆꯜꯂꯒꯦꯕ ꯍꯦꯟꯗꯣꯛ ꯊꯝꯃꯁꯦꯕ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯈꯪꯅꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯈꯣꯠꯂꯦꯁꯦꯀꯣ ꯁꯤ ꯀꯩꯅꯣ ꯀꯩꯝ ꯈꯪꯗ꯭ꯔꯤꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯁꯤꯅꯦꯕ ꯇꯧꯗꯣꯏꯁꯦ ꯄꯩꯁꯥ ꯀꯥꯞꯄꯛꯇꯣꯏꯅꯦꯕ ꯇꯛ ꯂꯦꯞꯄꯣ ꯍꯥꯏꯗꯣꯏꯔꯣ ꯅꯪ ꯁ꯭ꯇꯣꯞ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯌꯥꯔꯦꯅ ꯄꯣꯠꯁꯦ ꯑꯗꯨꯒ ꯅꯪ ꯉꯁꯥꯏ ꯀꯥꯔꯗꯇꯣ ꯌꯦꯡꯍꯧꯔꯒ ꯈꯪꯖꯤꯟꯍꯧꯔꯅꯤ ꯀꯦꯃꯦꯔꯥꯗ ꯎꯠꯇꯣꯏꯅꯦꯕ ꯌꯥꯏꯀꯣ ꯁ꯭ꯇꯣꯞ ꯍꯥꯏꯔꯛꯇꯣꯏꯅꯤꯀꯣ ꯁ꯭ꯇꯣꯞ ꯌꯦꯡꯉꯣ ꯌꯥꯏꯀꯣ ꯎꯔꯦ ꯁꯤꯃ ꯌꯥꯎꯖꯔꯖꯅꯦꯕꯀꯣ ꯁꯤ ꯀꯩꯝ ꯂꯧꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯂꯩꯇ꯭ꯔꯦꯀꯣ ꯁꯤ ꯃꯔꯛꯇ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯄꯣꯠꯁꯦ ꯁꯤꯅꯦꯕ ꯇꯧꯗꯣꯏꯁꯦ ꯀꯩꯝ ꯂꯧꯊꯣꯛꯇꯦꯀꯣ ꯗꯥꯏꯔꯦꯛ ꯍꯥꯏ ꯃꯥꯡꯈ꯭ꯔꯗꯕꯅꯦꯕ ꯅꯪ ꯍꯥꯏ ꯀꯥꯔꯗꯇꯣ ꯌꯦꯡꯉꯣ ꯅꯪ ꯀꯥꯔꯗꯇꯣ ꯃꯥꯡꯈ꯭ꯔꯕ ꯃꯥꯡꯈ꯭ꯔꯦ ꯆꯦꯛ ꯇꯧꯕ ꯆꯦꯛ ꯇꯧꯕ ꯅꯪ ꯌꯦꯡꯉꯣ ꯃꯥ ꯌꯦꯡꯉꯁꯨ ꯃꯥꯡꯈ꯭ꯔꯅꯦꯕ ꯑꯁꯤ ꯑꯃꯨꯛ ꯇꯥꯛꯊꯣꯛꯇꯣꯏꯅꯦꯕ ꯁꯤ ꯂꯣꯏꯔꯒ ꯑꯩ ꯈꯨꯗꯛ ꯀꯩꯝ ꯐꯥꯍꯧꯕ ꯈꯣꯠꯄ ꯅꯠꯇꯦꯕ ꯃꯥꯡꯈ꯭ꯔꯦꯀꯣ ꯁꯤ ꯍꯥꯏꯔꯛꯀꯦꯕ ꯁꯤ ꯃꯥꯡꯈ꯭ꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯗ ꯑꯩ ꯉꯁꯥꯏꯁꯤꯗ ꯀꯥꯔꯗ ꯑꯃ ꯍꯥꯞꯄꯤꯌꯨꯅ ꯁꯤꯗ ꯎꯏꯀꯣ ꯅꯪ ꯍꯧꯖꯤꯛ ꯈꯟꯕ ꯀꯥꯔꯗꯇꯣ ꯀꯩꯅꯣ ꯀ꯭ꯋꯥꯛ ꯕꯤꯕꯤ ꯀ꯭ꯋꯤꯟ ꯑꯣꯐ ꯁ꯭ꯄꯦꯗꯅꯦꯕ ꯉꯁꯥꯏ ꯁꯤꯗ ꯍꯧꯕ ꯀꯥꯔꯗ ꯍꯥꯞꯄꯤꯌꯨ ꯀꯃꯥꯏꯅ ꯇꯧꯅꯣ ꯈꯪꯈꯤꯔꯣꯏꯕ ꯌꯦꯡꯉꯥꯏꯁꯨ ꯈꯪꯈꯤꯔꯣꯏ ꯅꯣꯏꯁꯨ ꯈꯪꯈꯤꯔꯣꯏꯕ ꯑꯗ ꯁꯨꯝ ꯒꯦꯁ ꯇꯧꯔꯅꯦ ꯀꯃꯥꯏꯅ ꯇꯧꯅꯣ ꯃꯥꯜꯂꯦ ꯈꯪꯗꯦꯗ ꯈꯪꯗꯦꯕ ꯁꯤꯁꯦ ꯇꯥꯛꯂꯛꯇꯣꯏꯅꯦꯕ ꯇꯥꯛꯁꯤꯀꯣ ꯃꯌꯥꯝ ꯌꯥꯔꯀꯣ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯇ ꯂꯩ ꯃꯌꯥꯝ ꯇꯥꯛꯇ꯭ꯔꯣꯕꯅꯦ ꯍꯥꯏꯔꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯒꯤ ꯃꯦꯖꯤꯛꯁꯦ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩ ꯀꯥꯔꯗꯁꯤꯕꯨꯗꯤ ꯁꯨꯔꯝꯃꯔꯣꯏ ꯑꯩ ꯃꯦꯖꯤꯁꯤꯌꯟꯅ ꯑꯃꯨꯛ ꯀꯥꯔꯗ ꯁꯥꯏꯟ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯕꯅꯦꯀꯣ ꯑꯗꯣ ꯁꯤꯁꯤꯗꯤ ꯀꯥꯔꯗ ꯑꯃ ꯂꯩꯔꯅꯤ ꯀꯥꯔꯗ ꯑꯃ ꯂꯩꯔ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯀꯥꯔꯗ ꯑꯍꯨꯝꯈꯛꯅꯦꯕ ꯁꯤꯖꯤꯟꯅꯗꯣꯏꯁꯦ ꯀꯥꯔꯗ ꯑꯍꯨꯝꯁꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯤ ꯂꯩꯔꯅꯤꯀꯣ ꯀ꯭ꯋꯥꯛ ꯕꯤꯕꯤ ꯑꯃ ꯂꯩꯔꯅꯤ ꯑꯗꯨꯒ ꯅꯪ ꯑꯩꯗꯣ ꯀꯩꯝ ꯅꯠꯇꯦꯕ ꯀ꯭ꯋꯥꯛ ꯕꯤꯕꯤꯁꯤ ꯑꯃ ꯂꯩꯔꯅꯤ ꯎꯏꯀꯣ ꯃꯌꯥꯝ ꯈꯇꯪ ꯍꯥꯏꯗꯧꯅꯦ ꯀꯦꯃꯦꯔꯥ ꯃꯟꯁꯨ ꯀ꯭ꯋꯥꯛ ꯕꯤꯕꯤꯁꯤ ꯑꯃ ꯂꯩꯔꯅꯤ ꯑꯗꯨꯒ ꯈꯗ꯭ꯔꯛꯁꯤ ꯌꯦꯡꯉꯣ ꯈꯗ꯭ꯔꯛꯁꯤ ꯌꯦꯡꯉꯣ ꯈꯗ꯭ꯔꯛꯁꯤ ꯀꯃꯥꯏꯅ ꯁꯥꯟꯅꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯀ꯭ꯋꯥꯛ ꯀꯩꯅꯣꯁꯤ ꯎꯕ꯭ꯔꯥ ꯃꯦꯆꯤꯟꯁꯦ ꯑꯗꯨꯒ ꯅꯥꯏꯟꯁꯦ ꯃꯀꯛ ꯀꯛꯑꯝꯕ꯭ꯔꯥ ꯅꯣꯏ ꯀꯩ ꯚꯥꯞ ꯂꯣꯏ ꯂꯥꯛꯑꯅꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗꯀꯣ ꯁꯤꯅꯦꯕ ꯁꯥꯟꯅꯩꯁꯦ ꯃꯤꯁꯄ꯭ꯂꯦꯁ ꯇꯧꯕ ꯃꯤꯁꯄ꯭ꯂꯦꯁ ꯇꯧꯕꯅꯦꯕ ꯃꯤꯁꯄ꯭ꯂꯦꯁ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯔꯗ ꯑꯅꯤ ꯑꯃꯗꯤ ꯁꯦꯝꯗꯣꯏꯅꯦꯕ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯁꯤ ꯑꯃ ꯂꯧꯔꯅꯤꯀꯣ ꯁꯤ ꯀꯥꯔꯗꯁꯦ ꯀꯃꯥꯏꯅ ꯁꯦꯝꯒꯦ ꯃꯨꯟꯅꯦꯕꯀꯣ ꯃꯥꯔꯀꯔ ꯆꯪꯉꯦꯕ ꯃꯥꯔꯀꯔꯅꯅꯦ ꯁꯥꯏꯠ ꯑꯃ ꯁꯨꯃꯥꯏꯅ ꯌꯦꯛꯁꯟꯗꯣꯏꯅꯦꯕ ꯁꯥꯏꯠ ꯑꯃ ꯁꯨꯃꯥꯏꯅ ꯀ꯭ꯋꯤꯟ ꯑꯣꯐ ꯁ꯭ꯄꯦꯗ ꯌꯦꯛꯑꯅꯤ ꯁꯥꯏꯠ ꯑꯃꯅ ꯀ꯭ꯋꯤꯟ ꯑꯣꯐ ꯀ꯭ꯂꯕ ꯌꯦꯛꯍꯜꯂꯅꯤꯀꯣ ꯑꯗꯨꯅ ꯃꯄꯥꯗꯨꯗ ꯀꯃꯥꯏꯅ ꯇꯥꯛ ꯂꯦꯞꯍꯜꯂꯤꯅꯣ ꯃꯄꯥꯗꯨꯗ ꯑꯗꯨ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯀꯥꯔꯗ ꯑꯇꯣꯞꯄ ꯑꯦꯅꯤ ꯀꯥꯔꯗ ꯑꯃ ꯂꯧꯔꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯥꯏꯟꯁꯨ ꯑꯣꯏꯍꯟꯗꯣꯏꯅꯦ ꯅꯥꯏꯟꯁꯤꯅ ꯁꯤ ꯃꯇꯦꯛ ꯑꯃ ꯀꯛꯑꯅꯤꯀꯣ ꯑꯗꯣ ꯍꯧꯔꯛꯄ ꯇꯧꯗꯣꯏꯁꯦ ꯁꯤ ꯑꯍꯨꯝꯁꯦ ꯂꯩꯔꯗꯤ ꯌꯥꯔꯦꯀꯣ ꯑꯦꯅꯤ ꯑꯩꯈꯣꯏ ꯁꯤ ꯑꯍꯥꯟꯕ ꯂꯧꯔꯅꯤ ꯑꯗꯩꯗꯤ ꯁꯤꯁꯦ ꯁꯤ ꯊꯝꯃꯅꯤꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯁ꯭ꯄꯦꯗ ꯑꯣꯏꯕꯁꯤꯒ ꯅꯥꯏꯟ ꯀꯛꯄꯁꯤꯒ ꯆꯥꯟꯅꯍꯜꯂꯒꯀꯣ ꯁꯤ ꯊꯝꯗꯣꯏꯅꯦꯕ ꯁꯤ ꯊꯝꯃꯅꯤ ꯅꯠꯇꯦ ꯅꯥꯏꯟꯁꯤꯅ ꯃꯈꯥ ꯊꯝꯃꯅꯤ ꯁꯤ ꯊꯝꯃꯅꯤ ꯍꯧꯔꯛꯄꯗ ꯁꯤ ꯃꯊꯛ ꯑꯗꯨꯝ ꯊꯝ ꯌꯥꯔꯦꯀꯣ ꯂꯧꯔꯅꯤ ꯑꯍꯥꯟꯕꯗꯀꯣ ꯎꯠꯂꯔꯣꯏ ꯁꯤ ꯎꯠꯂꯗꯤ ꯌꯥꯔꯔꯣꯏ ꯁꯤ ꯎꯠꯂꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯥꯟꯅꯔꯅꯤ ꯁꯤ ꯎꯠꯂꯔꯣꯏ ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟ ꯀꯥꯔꯗ ꯑꯃ ꯂꯧꯕ ꯈꯣꯠꯀꯦ ꯍꯥꯞꯆꯜꯂꯅꯤꯀꯣ ꯄꯣꯀꯦꯠꯇ ꯌꯥꯎꯈ꯭ꯔꯕꯅꯤꯀꯣ ꯁꯤꯁꯦ ꯍꯣꯔꯦꯟ ꯎꯠꯂꯛꯇꯣꯏꯁꯦ ꯁꯤꯅꯦ ꯑꯗꯨꯒ ꯁꯤ ꯂꯩꯔꯦꯀꯣ ꯄꯣꯠꯁꯦ ꯁꯤꯁꯦ ꯅꯪ ꯈꯤꯇꯪ ꯀꯥꯔꯗ ꯃꯈꯥꯗ ꯈꯤꯇꯪ ꯂꯧꯈꯠꯂꯒ ꯃꯊꯛꯇ ꯊꯝꯃꯅꯤ ꯑꯗꯨ ꯍꯣꯔꯦꯟ ꯃꯌꯥꯏꯋꯥꯏꯗ ꯁ꯭ꯇꯣꯞ ꯇꯧꯅꯕ ꯑꯗꯨ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯅꯥꯏꯟꯗꯨꯅꯀꯣ ꯅꯥꯏꯟꯗꯣ ꯀꯛꯄꯅꯤꯁꯦ ꯒꯦꯞ ꯃꯆꯥ ꯑꯃ ꯂꯩꯖꯧꯔꯥ ꯅꯦꯆꯔꯦꯂꯤ ꯅꯪ ꯍꯥꯏꯅ ꯐ꯭ꯂꯤꯛ ꯇꯧꯔꯛꯄ ꯀꯥꯟꯗ ꯁ꯭ꯇꯣꯞ ꯃꯊꯟ ꯂꯥꯛꯑꯅꯦꯕ ꯆꯥꯛ ꯂꯥꯎꯅ ꯇꯧꯕꯗꯨꯗ ꯁꯨꯝ ꯁ꯭ꯋꯤꯆ ꯇꯧꯔꯒ ꯃꯊꯟ ꯁ꯭ꯇꯣꯞ ꯂꯥꯛꯄꯅꯦꯕ ꯃꯊꯟ ꯁ꯭ꯇꯣꯞ ꯂꯥꯛꯑꯅꯤ ꯁꯤꯗ ꯅꯪ ꯍꯧꯗꯣꯏꯁꯦ ꯁꯤ ꯂꯩꯔꯅꯤꯀꯣ ꯁꯤ ꯂꯩꯔꯅꯤ ꯁꯤ ꯎꯠꯂꯅꯤ ꯑꯗꯩꯗꯤ ꯁꯤ ꯇꯧꯔꯒ ꯅꯪ ꯄꯤꯕ ꯀꯥꯟꯁꯤꯗ ꯑꯣꯟꯊꯣꯛꯄꯤꯕ ꯂꯣꯏꯔꯦ ꯑꯣꯟꯊꯣꯛꯄꯤꯕꯗ ꯁꯤ ꯁꯟꯗꯣꯔꯛꯄ ꯀꯥꯟꯗ ꯃꯥꯅ ꯇꯧꯗꯣꯏꯁꯦ ꯅꯥꯏꯟ ꯂꯩꯔꯅꯤ ꯁꯤꯅꯦꯕ ꯑꯁꯦꯡꯕꯗꯤ ꯈꯪꯉꯣꯏꯗꯣꯏꯅꯦꯕ ꯁꯤꯅꯦꯕ ꯂꯩꯔꯤꯁꯦ ꯁꯤ ꯆꯠꯈ꯭ꯔꯅꯤ ꯃꯥꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯣꯏꯅꯦꯕ ꯁꯄꯣꯁ ꯑꯩꯈꯣꯏ ꯅꯪ ꯉꯁꯥꯏ ꯑꯣꯟꯅ ꯇꯩꯅ ꯄꯤꯔꯗꯤ ꯌꯥꯝ ꯐꯖꯕ
ꯀꯩꯅꯣ ꯗꯨꯅꯤꯌꯥ ꯃꯨꯔꯛꯑꯅꯤ ꯀꯥꯔꯠ ꯑꯃ ꯇꯠꯂꯦ ꯀꯥꯔꯠꯇ ꯌꯥꯎꯔꯝꯃꯦ ꯍꯥꯏꯔꯒ ꯁꯤ ꯆꯦꯛꯁꯤꯜꯂꯅꯤꯀꯣ ꯁꯤ ꯇꯧꯔꯅꯤ ꯑꯗꯨꯗꯩꯗꯤ ꯁꯤ ꯂꯧꯊꯣꯛꯑꯅꯤ ꯁꯤꯅ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯇꯤꯆꯔꯗꯦꯒꯤ ꯇꯥꯛꯄ ꯍꯥꯏꯁꯦ ꯑꯗ ꯃꯊꯪ ꯑꯩꯈꯣꯏ ꯁꯤ ꯅꯝꯃꯛꯄ ꯌꯥꯔꯤ ꯅꯝꯃꯛꯀꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯇꯥꯛꯌꯦꯜ ITI ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯥꯏꯒꯤ ꯃꯤꯡ ꯁꯨꯔꯦꯁ ꯑꯗꯨꯒ ꯃꯊꯪꯁꯨ ꯚꯤꯗꯤꯑꯣ ꯅꯝꯃꯗꯤ ꯌꯥꯔꯤ ꯅꯝꯃꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯦꯅꯦꯜꯁꯤꯗ ꯑꯅꯧꯕ ꯑꯣꯏꯇꯥꯔꯗꯤ ꯍꯥꯟꯅ ꯌꯦꯡꯕ ꯑꯣꯏꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯗꯤ ꯐꯔꯦ ꯑꯗꯣ ꯑꯅꯧꯕ ꯑꯣꯏꯇꯥꯔꯗꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯣ ꯑꯗꯨꯒ ꯕꯦꯜ ꯕꯇꯟꯁꯨ ꯅꯝꯃꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕ ꯑꯗꯨꯒ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ ꯒꯥꯏꯁ